ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯤꯡꯈꯩ ꯉꯥꯟꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄꯥꯠ ꯈꯣꯡꯕꯥꯜ ꯑꯃꯗ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯊꯥꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯇꯔꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯗꯣꯡ ꯑꯅꯤꯈꯛꯀ ꯂꯩꯔꯤꯕ ꯑꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯅꯤ ꯑꯁꯤ ꯃꯥꯅ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯅ ꯃꯇꯥ ꯑꯃꯗꯒꯤ ꯄꯤꯁꯛ ꯄꯤꯛꯅ ꯄꯨꯔꯛꯂꯒ ꯂꯣꯏꯈꯤꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯌꯥꯝꯅꯁꯨ ꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯨꯕꯤ ꯑꯗꯨꯒ ꯑꯃꯅ ꯑꯉꯧꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯅ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯕꯅꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯆꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯏ꯫ "ꯕꯦꯝꯃꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯏꯆꯥꯁꯤ ꯋꯥꯔꯝꯂꯅꯤ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯋꯥꯅ ꯀꯥꯔꯛꯄꯁꯤꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ." "ꯏꯃꯥ, ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯒꯦꯅꯦ?" ꯍꯧꯗꯣꯡ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯅꯤꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯅ ꯅꯈꯣꯏꯁꯨ ꯋꯥꯔꯕꯅꯤ." ꯃꯤꯔꯣꯟ ꯈꯪꯕꯒꯨꯝ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯊꯥꯖꯁꯨ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯁꯨ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯆꯧꯕ, ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪꯕꯣ? ꯅꯪ ꯀꯣꯛꯏꯕꯣ? ꯉꯥꯡꯅꯕ ꯑꯁꯨꯛ ꯋꯥꯕ ꯏꯆꯥꯁꯤꯕꯨ ꯅꯪ ꯉꯥꯡꯅꯕꯗ ꯅꯃꯥ ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯦ." ꯑꯆꯧꯕꯅ, "ꯏꯃꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ. ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯆꯥꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤꯃ." "ꯏꯆꯥꯅ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯕ ꯍꯥ? ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯁꯥ ꯁꯥꯗꯨꯅ ꯁꯥ ꯊꯣꯛꯄ ꯃꯈꯩ ꯆꯠꯈ꯭ꯔꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯁꯨ ꯈꯪꯗꯦ." "ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯗꯕꯅꯤ. ꯑꯁꯤꯗꯒꯤꯗꯤ ꯏꯃꯥ ꯋꯥꯍꯜꯂꯔꯣꯏꯗ." ꯑꯆꯧꯕ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯄꯨꯛꯆꯥꯎ ꯂꯥꯛꯇꯨꯅ ꯀꯧꯔꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯄꯨꯛꯆꯥꯎꯅ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯤꯟꯗ ꯇꯞꯅ, "ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗ, ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯅꯤ ꯑꯩꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯛꯂꯩ ꯄꯨꯂꯩ ꯍꯦꯛꯄ ꯆꯠꯅꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯖꯒꯤ ꯃꯇꯥ ꯆꯥꯅꯖꯕꯤꯗꯨ ꯊꯥꯖꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯇꯥ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯄꯥꯠ ꯆꯠꯄ ꯊꯦꯡꯂꯅꯤꯌꯦ." ꯊꯥꯖꯅ, "ꯏꯇꯥ, ꯂꯣꯏꯔꯦ, ꯆꯠꯂꯁꯤ." ꯊꯥꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯗꯁꯨ ꯑꯣꯟꯁꯤꯜꯂꯒ, "ꯑꯃꯨꯕꯤ, ꯑꯉꯧꯕꯤ, ꯌꯨꯝꯁꯦ ꯁꯪꯂꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯄꯥꯠꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯆꯧꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯆꯧꯕꯅ, "ꯊꯥꯖ, ꯄꯥꯠ ꯆꯠꯂꯤꯔꯣ?" ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯆꯧꯕ ꯎꯕꯗ꯫ "ꯍꯣꯏꯗ ꯑꯆꯧꯕ, ꯂꯝꯕꯤꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯩꯗꯣꯏ ꯁꯔꯨꯛ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯗ꯭ꯔꯣ?" "ꯄꯥꯠꯇ ꯉꯥ ꯐꯥꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ. ꯑꯩꯅ ꯄꯥꯠꯇ ꯀꯨꯝꯕꯗ ꯉꯥꯁꯤꯡꯁꯦ ꯍꯦꯛꯇ ꯆꯦꯟꯈꯤꯕ. ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯄꯥꯠꯇ ꯀꯨꯝꯗ꯭ꯔꯤꯁꯦ." "ꯑꯣꯏꯔꯝꯅꯤ. ꯉꯥꯅ ꯆꯦꯜꯂꯤꯔꯥ ꯇꯥ ꯑꯆꯧꯕꯅ ꯆꯦꯜꯂꯤꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦ, ꯂꯩꯕꯤꯍꯧꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯏꯖꯅ ꯃꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯥ ꯑꯆꯧꯕꯁꯦ ꯄꯥꯈꯪ ꯑꯇꯩꯒꯨꯝꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯒꯦ ꯍꯥꯏꯗꯦ. ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ. ꯏꯅꯦꯗꯨꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯄꯣꯠꯅꯤ." ꯊꯥꯖꯅ, "ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦꯅ ꯁꯨꯔꯒ ꯆꯥꯕꯕꯨ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ. ꯃꯥꯁꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯕ ꯐꯕꯅꯤ." "ꯅꯪꯁꯨ ꯅꯤꯕꯦꯝꯃ, ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯗ ꯄꯥꯝꯂꯤꯁꯤꯁꯨ ꯑꯉꯛꯄꯅꯤ." ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ, ꯅꯣꯛꯇꯨꯅ ꯃꯇꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯤ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯄꯥꯠꯇ ꯍꯣꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯥꯖꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯍꯨꯔꯥꯟꯕ ꯑꯃ ꯌꯨꯝꯗꯨ ꯇꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥꯅ ꯇꯨꯝꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯀꯔꯤ ꯍꯨꯔꯥꯟꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯥꯡꯗ ꯍꯧꯗꯣꯡ ꯑꯉꯧꯕꯤꯗꯨ ꯈꯣꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯎꯄꯨꯗꯨ ꯍꯥꯡꯒꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯈꯣꯠꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ "ꯀꯔꯤ ꯍꯧꯗꯣꯡꯅꯣꯅꯤ? ꯈꯨꯠꯇꯒꯁꯨ ꯈꯣꯠꯄ ꯁꯥꯏꯅꯤ ꯃꯁꯦ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯉꯧꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯨꯠ ꯑꯃꯗ ꯑꯃꯨꯛ ꯈꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯍꯨꯔꯥꯟꯕꯗꯨ ꯌꯥꯔꯔꯣꯏ ꯃꯤ ꯈꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯖ ꯍꯣꯏꯁꯨ ꯄꯥꯠꯂꯣꯝꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯏꯇꯥ, ꯉꯁꯤꯗꯤ ꯐꯅꯗꯨꯝ ꯌꯥꯝꯅ ꯍꯦꯛꯂꯛꯂꯤ꯫ ꯁꯦꯜ ꯐꯅꯌꯥꯝꯗꯤ ꯐꯪꯗꯧꯕ ꯃꯥꯜꯂꯤꯗ"꯫ ꯊꯥꯖꯅ "ꯍꯣꯏ ꯏꯇꯥ, ꯀꯣꯝꯄ꯭ꯔꯦꯛ ꯂꯣꯛꯂꯩ ꯄꯨꯂꯩꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯗꯨꯕꯨ ꯂꯩꯔꯝꯗꯣꯏꯔꯣ? ꯊꯦꯡꯉꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯣ"꯫ ꯂꯥꯏꯖꯅ "ꯂꯩꯔꯝꯗ꯭ꯔꯒꯅ ꯏꯅꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯄꯤꯔꯝꯕ ꯍꯥꯏꯗꯨꯅꯤ"꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦ ꯑꯗꯨꯁꯨ ꯌꯨꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯀꯣꯝꯄ꯭ꯔꯦꯛ ꯂꯣꯛꯂꯩ ꯄꯨꯂꯩ ꯃꯌꯥꯝꯗꯨ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯊꯥꯖꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯣꯏ ꯑꯅꯤꯕꯨ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ"꯫ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯈꯣꯡꯗꯨꯅ ꯄꯥꯎ ꯇꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯊꯥꯖꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯃꯥ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯃꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ"꯫ ꯇꯣꯝꯕꯤꯅ "ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ"꯫ ꯑꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯕ ꯐꯥꯎꯕ ꯑꯆꯧꯕꯗꯣ ꯍꯟꯖꯤꯜꯂꯛꯂꯝꯗ꯭ꯔꯤ꯫ "ꯃꯁꯤꯅꯕꯨ ꯃꯃꯥ ꯑꯩꯕꯨ ꯊꯥꯛꯀꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯃꯊꯟꯇꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯀꯦꯅ ꯊꯝꯕꯗꯒꯤ ꯀꯦꯕꯥꯛ ꯊꯣꯛꯂꯦꯕ ꯍꯧꯖꯤꯛꯇꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ"꯫ ꯍꯥꯏꯔꯤꯉꯩꯗ ꯑꯆꯧꯕ ꯏꯇꯟꯇꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ"꯫ "ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯄꯥꯠꯇꯒꯤ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯆꯥꯛꯇꯣ ꯑꯝꯇ ꯊꯣꯡꯂꯝꯃꯨꯆꯣ"꯫ "ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯈꯜꯂꯒ ꯍꯜꯂꯛꯂꯤ, ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯕ꯭ꯔꯥ"꯫ "ꯏꯆꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯗꯤ ꯏꯆꯥꯅ ꯍꯜꯂꯛꯄꯗ ꯅꯃꯥ ꯑꯩꯅ ꯆꯥꯛꯇꯣ ꯂꯣꯏꯔꯝꯒꯗꯕ꯫ ꯏꯆꯥꯗꯤ ꯂꯩꯀꯥꯏꯗ ꯊꯥꯗꯣꯛꯄ ꯁꯥ ꯁꯟꯒꯨꯝꯅ ꯉꯥꯎꯔꯨꯔꯒ ꯍꯜꯂꯛꯂꯒ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯆꯥꯛꯇꯣ ꯊꯥꯒꯠꯂꯨꯆꯣ, ꯏꯃꯥ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯆꯣ"꯫ "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ, ꯆꯪꯖꯔꯒꯦ ꯑꯩꯗ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯈꯔꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯟ ꯆꯤꯡꯕꯅꯦ ꯍꯥꯏꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯊꯥꯖ, ꯅꯪꯅꯕꯨ ꯄꯥꯠꯁꯦ ꯆꯠꯂꯕꯗꯤ ꯉꯥ ꯍꯦꯛꯇ ꯌꯥꯝꯅ ꯐꯩ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯦꯝꯃ"꯫ ꯊꯥꯖꯅ "ꯏꯆꯦ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯁꯤ ꯎꯕꯗ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯤꯅꯤꯗ"꯫ ꯂꯥꯏꯖꯅ "ꯏꯆꯦ, ꯑꯩꯈꯣꯏꯅ ꯐꯥꯗ꯭ꯔꯁꯨ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯌꯥꯝ ꯍꯦꯛꯇ ꯐꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯕ꯭ꯔꯥ ꯈꯪꯗꯦ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯥꯒꯤ ꯍꯤ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯏꯟ ꯆꯤꯡꯕ ꯍꯧꯅꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯉꯥ ꯑꯝꯇ ꯐꯥꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ "ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯉꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯗꯕꯁꯤꯕꯣ"꯫ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯏꯟꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯁꯨ ꯏꯟꯗꯨ ꯊꯨꯅ ꯁꯣꯟꯒꯠꯂꯝꯃꯤ꯫ ꯉꯥ ꯑꯗꯨ ꯏꯟ ꯑꯗꯨꯗꯒꯤ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯉꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯍꯦꯛ ꯎꯕꯗ ꯃꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄꯒꯤ ꯃꯒꯨꯟ ꯑꯃ ꯌꯥꯎꯏ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯁꯤ ꯐꯥꯔꯕ ꯇꯨꯡꯗꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯉꯥꯁꯤ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯁꯤ ꯌꯣꯟꯕ ꯌꯥꯗꯦ꯫ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯊꯝꯃꯒꯦ"꯫ ꯂꯥꯏꯖꯅ "ꯏꯇꯥ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ"꯫ "ꯏꯇꯥ, ꯑꯩꯗꯤ ꯌꯨꯝ ꯆꯪꯕꯕꯨ ꯌꯥꯔꯅꯤ꯫ ꯏꯇꯥꯒꯤꯗꯤ ꯀꯌꯥꯝ ꯐꯥꯔꯒꯦ"꯫ "ꯏꯇꯥ, ꯏꯟꯆꯣꯟ ꯑꯃ ꯑꯅꯤꯗ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯌꯨꯝ ꯀꯥꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯌꯥꯝ ꯐꯥꯗꯤ ꯇꯧꯔꯤꯁꯦ"꯫ "ꯍꯣꯏ ꯏꯇꯥ"꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ ꯉꯥ ꯐꯥꯕ ꯆꯠꯅꯕꯅꯦ ꯍꯥꯏꯅ ꯃꯃꯥꯅ ꯀꯟꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ "ꯏꯃꯥ, ꯑꯌꯨꯛꯁꯤꯗ ꯀꯩꯅꯣ ꯄꯥꯠꯇ ꯆꯠꯂꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯎꯆꯦꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ"꯫ "ꯍꯩ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤꯗ ꯊꯨꯅ ꯍꯧꯒꯠꯂꯨ, ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯨ ꯂꯥꯎ꯫ ꯅꯪꯕꯨ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯣ? ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯃꯤ"꯫ "ꯏꯃꯥ, ꯅꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ꯫ ꯉꯥ ꯐꯥꯕꯕꯨ ꯀꯩꯅꯣ, ꯀꯨꯏꯔꯣꯏ꯫ ꯀꯨꯝꯈꯤꯕꯒ ꯅꯆꯥ ꯎꯕꯗ ꯉꯥꯈꯩꯁꯨ ꯃꯁꯥꯅ ꯈꯪꯅ ꯍꯤꯗ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯂꯗꯕꯅꯤ"꯫ "ꯃꯁꯤꯅ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯣ, ꯉꯥꯡꯕꯅ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯍꯣꯔꯦꯟꯅꯦ, ꯉꯥ ꯑꯃꯅꯤꯗ ꯑꯣꯏꯔꯁꯨ ꯄꯨꯔꯛꯑꯗꯤ ꯐꯩ, ꯑꯗꯨ ꯅꯠꯇꯗꯅ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯗꯤ ꯅꯨꯄꯥ ꯃꯆꯥ, ꯅꯨꯄꯥꯅꯤ, ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯁꯤꯀꯣ"꯫ "ꯆꯤꯟꯁꯤ ꯉꯥꯡꯕ ꯐꯔꯤꯁꯤꯗꯤ ꯄꯥꯕ ꯂꯧꯗꯅ ꯇꯧꯔꯤꯅꯤ꯫ ꯏꯃꯥ, ꯉꯥꯅ ꯅꯆꯥ ꯉꯥꯏꯔꯝꯃꯅꯤ, ꯅꯆꯥ ꯆꯠꯅꯕ ꯇꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯄꯥꯠ ꯆꯠꯅꯕ ꯂꯥꯡ ꯑꯗꯨ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯣꯏꯗꯅ ꯅꯧ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯅ ꯊꯝꯂꯛꯄꯅ ꯊꯕꯛꯁꯨ ꯑꯃꯠꯇ ꯍꯩꯇꯦ꯫ ꯃꯄꯥ ꯂꯩꯔꯤꯉꯩꯗꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯏꯆꯥꯅꯤ꯫ ꯃꯄꯥ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯂꯩꯔꯤꯉꯩꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ
ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯅ ꯂꯩꯔꯛꯄꯅꯤ. ꯅꯣꯡꯃꯇ ꯃꯆꯥꯕꯨ ꯐꯨꯕ ꯆꯩꯕ ꯌꯥꯗꯕꯅꯤ. ꯏꯕꯣꯍꯜꯅ, ꯅꯨꯄꯤ, ꯅꯪꯕꯨ ꯑꯉꯥꯡꯁꯤ ꯐꯨꯒꯅꯨ ꯍꯥꯏꯕꯅꯤ. ꯑꯌꯤꯡꯕꯤꯅ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯉꯥꯡꯁꯤ ꯁꯣꯝ ꯀꯟꯈꯠꯇꯅ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯤ ꯑꯩꯒ ꯑꯃꯠꯇ ꯀꯤꯗ꯭ꯔꯕꯅꯤ. ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯉꯥꯡꯁꯤ ꯃꯥꯡꯂꯒꯅꯤꯌꯦ. ꯅꯨꯄꯤ, ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤ. ꯈꯔ ꯆꯥꯎꯔꯒ ꯃꯔꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤꯀꯣ. ꯀꯗꯥꯏ, ꯏꯄꯥꯒꯤ ꯑꯆꯧꯕ, ꯏꯄꯥꯅ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯂꯦ ꯂꯥꯛꯂꯣ. ꯑꯆꯧꯕꯅ, ꯄꯥꯕꯥ, ꯀꯗꯥꯏꯅꯣ? ꯄꯥꯕ ꯅꯪꯗꯤ ꯌꯥꯝꯅ ꯐꯩ. ꯏꯃꯥꯗꯤ ꯐꯠꯇꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯩ. ꯏꯆꯥꯗꯕꯨ ꯏꯃꯥꯅ ꯐꯨꯔꯤꯕ. ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯂꯝ ꯍꯦꯟꯒꯅꯨꯀꯣ. ꯏꯃꯥꯅ ꯅꯪꯕꯨ ꯐꯨꯔꯤꯗꯣ ꯏꯆꯥꯕꯨ ꯃꯃꯥꯅ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯤ. ꯄꯥꯕꯥ, ꯑꯁꯦꯡꯕꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ? ꯑꯁꯦꯡꯕꯒꯤ ꯅꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯅꯤ. ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯃꯃꯥꯅ ꯏꯆꯥ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯀꯣ. ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯅꯤ. ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯏꯅꯦ, ꯏꯅꯦ! ꯀꯧꯕꯗꯨ ꯇꯥꯗꯕ ꯑꯗꯨꯗ ꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯃꯧ, ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ? ꯏꯅꯦ ꯍꯣꯏꯒꯤ ꯃꯔꯣꯏꯗꯣ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤ. ꯏꯅꯦꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯍꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ. ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯕ ꯃꯥꯜꯂꯦ. ꯍꯤꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯑꯣ, ꯅꯪꯒꯤ ꯃꯔꯣꯏꯗꯨ ꯍꯦꯛꯂꯨꯔꯁꯤ. ꯄꯥꯠꯂꯣꯝꯗꯅ ꯊꯥꯖ ꯍꯣꯏꯅ ꯀꯥꯔꯛꯄꯗ ꯑꯆꯧꯕꯒ ꯊꯦꯡꯅꯩ. ꯊꯥꯖꯅ, ꯇꯥꯆꯧꯕ, ꯂꯪ ꯊꯥꯔꯨꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯏꯆꯟ, ꯅꯣꯏꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯄꯒꯦ? ꯇꯥꯆꯧꯕ, ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯃꯦ. ꯂꯥꯏꯖꯅ, ꯇꯥꯆꯧꯕ, ꯑꯩꯗꯤ ꯌꯥꯝꯗꯦ. ꯑꯗꯣ ꯉꯥꯅ ꯇꯥꯟꯅꯔꯛꯀꯅꯤꯀꯣ. ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯧ ꯑꯃ ꯉꯥ ꯐꯥꯕ ꯂꯥꯛꯑꯦꯅ. ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯍꯦꯛ ꯅꯣꯛꯂꯛꯏ. ꯑꯆꯧꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯉꯥ ꯃꯌꯥꯝꯗꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯣꯏꯅꯤ. ꯊꯥꯖ, ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯎꯅꯁꯤꯗꯅ. ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯍꯣꯏ ꯌꯥꯅꯤꯌꯦ, ꯆꯤꯟꯗꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯠꯇ ꯀꯨꯝꯃꯨꯈꯤꯒꯦ. ꯅꯣꯏꯁꯨ ꯌꯨꯝ ꯌꯧꯅꯕ ꯐꯖꯅ ꯆꯠꯂꯣ. ꯍꯣꯏ. ꯂꯥꯏꯖꯅ, ꯇꯥꯆꯧꯕ, ꯏꯇꯥꯁꯤ ꯂꯝꯕꯤꯗ ꯃꯤꯅ ꯐꯥꯖꯈꯤꯅꯤ. ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯇꯧꯖꯍꯧ. ꯏꯇꯥ, ꯌꯥꯔꯦꯕ ꯅꯪꯁꯤꯗꯤꯕ. ꯑꯆꯧꯕꯁꯨ ꯄꯥꯠꯇ ꯆꯠꯈ꯭ꯔꯦ. ꯊꯥꯖꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯔꯝꯃꯤ. ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯊꯥꯖꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯊꯣꯡ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯊꯥꯖ ꯉꯥꯁꯤꯡꯗꯨ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯉꯥꯏꯔꯨꯛꯇꯒꯤ ꯍꯩꯗꯣꯛꯂꯝꯂꯒ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯗꯨ ꯆꯐꯨ ꯑꯁꯦꯡꯕ ꯑꯃ ꯌꯦꯡꯗꯨꯅ ꯉꯥ ꯑꯗꯨꯕꯨ ꯌꯣꯛꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯉꯥꯁꯤ ꯆꯥꯕ ꯌꯥꯗꯦꯀꯣ. ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ. ꯆꯥꯕ ꯌꯥꯔꯣꯏ. ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯊꯥꯖꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯊꯥꯖ ꯀꯥꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯃ ꯑꯅꯤ ꯂꯥꯛꯇꯨꯅ ꯉꯥ ꯃꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ. ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯒ ꯋꯥꯅ ꯍꯣꯠꯅꯕꯗꯨ ꯎꯕꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯁꯤꯡꯗꯨꯅ ꯃꯇꯦꯡ ꯍꯦꯛ ꯍꯦꯛ ꯄꯥꯡꯕꯤꯕꯅꯤ. ꯊꯥꯖ, ꯉꯁꯤꯗꯤ ꯉꯥꯁꯤ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯤꯗ. ꯏꯅꯝꯃ, ꯉꯁꯤꯗꯤ ꯈꯔ ꯍꯦꯜꯂꯤ ꯅꯍꯥꯟꯈꯩꯗꯒꯤ. ꯏꯅꯝꯃꯍꯣꯏꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕꯣ? ꯆꯥꯗ꯭ꯔꯗꯤ ꯑꯩꯒ ꯆꯥꯃꯤꯟꯅꯔꯁꯤ. ꯇꯣꯝꯕꯤꯅ, ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯣꯅꯦ ꯅꯣꯏꯕꯣ. ꯅꯣꯏꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯅꯤ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯏꯅꯦ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ. ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ. ꯊꯥꯖ, ꯆꯥꯔꯨꯔꯣ. ꯂꯣꯏꯔꯒ ꯉꯥꯁꯤ ꯃꯩ ꯊꯥꯅꯕ. ꯏꯅꯝꯃꯈꯣꯏꯗꯤ ꯆꯥꯔꯛꯂꯤ, ꯅꯪ ꯑꯗꯨꯝ ꯆꯥꯔꯨꯔꯣ. ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯥꯔꯨꯔꯒꯦ. ꯏꯃꯥꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ. ꯇꯣꯝꯕꯤꯅ, ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ. ꯏꯃꯥꯗꯤ ꯈꯔ ꯇꯞꯅ ꯆꯥꯔꯒꯦ. ꯍꯣꯏ ꯏꯃꯥ. ꯊꯥꯖꯁꯨ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯕꯒ ꯍꯧꯗꯣꯡ ꯑꯅꯤꯗꯨꯒꯤ ꯆꯥꯛ ꯊꯥꯛꯂꯝꯃꯤ. ꯂꯣꯏꯕꯒ ꯃꯅꯝ ꯃꯁꯤꯡꯅ ꯁꯟꯗꯨꯅ ꯊꯝꯂꯤꯕ ꯉꯥꯁꯤꯡꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ. ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ ꯊꯥꯖ, ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ. ꯏꯅꯝꯃ, ꯄꯥꯜꯂꯔꯣꯏꯁꯤꯔ ꯍꯥꯏꯅꯕꯨ ꯈꯜꯂꯤꯗ. ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯒꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ. ꯅꯪꯒꯤ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯀꯩꯒꯤ ꯑꯗꯨꯛ ꯋꯥꯔꯤꯅꯣ? ꯅꯪꯕꯨ ꯑꯆꯧꯕꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯍꯣꯏ ꯏꯅꯝꯃ, ꯈꯪꯅ ꯆꯥꯟꯅꯖꯕ ꯂꯩꯇꯕꯁꯨ ꯅꯠꯇꯦ. ꯃꯣꯏꯒꯤ ꯑꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯁꯤ. ꯇꯣꯝꯕꯤꯅ, ꯏꯃꯥꯒꯤ ꯊꯥꯖ, ꯅꯅꯝꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ. ꯏꯃꯥꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯅꯨ. ꯏꯆꯥꯁꯤ ꯌꯨꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ. ꯏꯃꯥꯅ ꯁꯤꯔꯕꯁꯨ ꯏꯆꯥꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯍꯧꯔꯕꯗꯤ ꯐꯩꯗꯅ. ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ. ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯗꯕꯁꯤꯗ ꯏꯃꯥꯁꯨ ꯋꯥꯔꯕꯅꯤ.
이마부 내짜기 루홍부 잉닝버라네. ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯂꯣꯏꯗꯣꯏꯅꯣ? 타자 와칼 무네칼 이나마 커이쇼 싼나바 타오르기. 호이나마 nga세 짠나바 카라 부비코 얌디 얌드리. 낭나 와나 파자바세 피드르수 야라바니. 이나마 커이나 아이게수 얌나 마팅 빵비리바시디. 파리 파리 이나마 호이쇼 쌀라게 두디. ꯑꯁꯣꯝꯗꯅ ꯑꯆꯧꯕ ꯉꯥ ꯑꯍꯨꯝ ꯃꯔꯤ ꯐꯥꯗꯨꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ꯫ ꯂꯣꯏꯔꯕꯅꯤ꯫ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯏꯃꯥ, ꯅꯆꯥꯅ ꯆꯠꯂꯣꯏꯅ ꯆꯠꯇꯕꯒꯤ ꯋꯥꯅꯤ꯫ ꯅꯆꯥꯅꯕꯨ ꯆꯠꯂꯗꯤ ꯉꯥꯁꯦ ꯍꯤꯗ ꯍꯦꯛꯇ ꯆꯣꯡꯈꯠꯂꯛꯂꯤꯅꯤ꯫ ꯊꯕꯛ ꯆꯠꯂꯗꯤ ꯋꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯉꯥꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯁꯤ ꯌꯣꯜꯂꯒ ꯆꯦꯡꯁꯤ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯂꯩꯅꯕ ꯈꯔ ꯄꯤꯛꯄꯁꯤꯅ ꯍꯣꯔꯦꯟ ꯊꯣꯡꯉꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯒꯦ꯫ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯂꯒ ꯆꯪꯂꯛꯂꯣ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯊꯥꯖꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯀꯣꯏꯔꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯔꯥꯏꯕꯛ ꯐꯩꯗ꯫ ꯃꯁꯛꯁꯨ ꯐꯖꯕꯤ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ꯫ ꯏꯆꯜ ꯊꯥꯖꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨꯗꯤ ꯅꯇꯥꯎ ꯑꯣꯏꯅ ꯈꯟꯕꯅꯤꯗꯅ ꯏꯇꯥꯎ꯫ ꯆꯥꯎꯕꯅ, ꯏꯇꯥꯎ ꯊꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯟꯅꯕ ꯇꯧꯁꯤ꯫ ꯏꯃꯥꯁꯨ ꯃꯃꯧ ꯄꯥꯝꯂꯝꯂꯅꯤꯗ꯫ ꯅꯪꯅ ꯁꯨꯝ ꯂꯩꯔꯤꯀꯥꯟꯗ ꯃꯤꯅ ꯍꯟꯈꯤꯅꯤꯀꯣ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯁꯤꯗ ꯍꯥꯏꯗꯕꯅꯤ꯫ ꯀꯩꯅꯣꯗ ꯏꯇꯥꯎ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯊꯥꯖꯅ ꯃꯃꯥꯒꯤ ꯈꯟꯕꯒꯤ ꯌꯥꯔꯛꯂꯣꯏ ꯈꯜꯂꯒ ꯂꯩꯔꯗꯤ ꯅꯪ ꯌꯨꯝ ꯄꯥꯟꯗꯕ ꯇꯥꯕ꯫ ꯆꯥꯎꯕꯅ, ꯏꯇꯥꯎ ꯃꯁꯤ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯊꯥꯖ ꯍꯣꯏꯁꯨ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯑꯆꯧꯕꯗ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯥꯏꯔꯝꯂꯒ ꯊꯥꯖꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ꯫ ꯊꯥꯖꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯑꯆꯧꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ, ꯇꯥ ꯆꯧꯕ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄ꯫ ꯑꯗꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯨꯗꯅ꯫ ꯊꯥꯖ, ꯅꯪꯅ ꯌꯥꯔꯛꯂꯣꯏ ꯈꯟꯗꯨꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯈꯟꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏꯗ ꯂꯩꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯥꯕꯨ ꯅꯣꯏꯗ ꯊꯥꯔꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯋꯥꯐꯝꯗꯣ ꯑꯩꯁꯨ ꯇꯥꯆꯧꯕꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯋꯥꯐꯝꯗꯣ ꯍꯧꯗꯣꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯏꯃꯥꯕꯨ ꯊꯥꯕꯤꯔꯛꯂꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯑꯩ ꯏꯃꯥꯗ ꯍꯧꯗꯣꯛꯂꯒꯦ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ꯫ ꯑꯁꯣꯝꯗꯅ ꯊꯥꯖꯒꯤ ꯌꯨꯝꯗꯅꯤ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯉꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯈꯔ ꯆꯠꯂꯒ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯣꯛꯂꯕ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯊꯝꯂꯝꯃꯨ꯫ ꯍꯧꯗꯣꯡ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯝꯃꯤ꯫ ꯍꯥꯏꯅ ꯈꯣꯡꯂꯝꯂꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯝ ꯑꯍꯥꯡꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯅꯝ ꯅꯝꯗꯨꯅ ꯂꯥꯛꯄꯗ ꯃꯄꯥ ꯑꯃꯗ ꯆꯞ ꯂꯦꯞꯇꯨꯅ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯣꯛꯄꯒ ꯊꯦꯡꯅꯔꯤ꯫ ꯎꯄꯨ ꯃꯆꯥ ꯑꯃ ꯃꯗꯨ ꯄꯨꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯎꯄꯨ ꯃꯆꯥ ꯑꯃ ꯁꯨꯃꯥꯡꯗ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯃꯤꯅꯕꯨ ꯊꯝꯂꯝꯂꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯅꯨꯡꯗꯅ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯎꯄꯨ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯍꯥꯡꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯃꯅꯨꯡꯗ ꯁꯦꯜ ꯈꯔ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯀꯥꯏꯗꯒꯤ ꯁꯦꯜ ꯑꯣꯏꯔꯤꯕ? ꯃꯤꯅꯒ ꯊꯝꯂꯝꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯥꯏꯗꯒꯤ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯁꯨ ꯂꯝꯗꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯎꯄꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯊꯥꯖꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯥꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯍꯧꯕ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯦꯜ ꯈꯔ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯁꯦꯜ ꯑꯗꯨ ꯀꯔꯝꯅ ꯑꯗꯨ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯜ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯒ ꯂꯧꯅꯤ? ꯃꯁꯤꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯂꯧꯔꯒꯦ꯫ ꯃꯧ ꯅꯨꯄꯤꯁꯦ ꯈꯔꯁꯨ ꯁꯣꯟꯅꯤꯡꯗꯦ, ꯃꯁꯥꯒꯤꯗ ꯈꯜꯂꯤ꯫ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯒꯁꯨ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯊꯥꯖꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕꯁꯤ ꯎꯔꯒ ꯃꯥꯅꯗꯤ ꯌꯥꯝꯅ ꯀꯂꯛꯆꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯅ ꯃꯃꯥꯗ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ? ꯏꯃꯥ, ꯊꯥꯖꯕ ꯅꯆꯥꯒꯤ ꯑꯣꯏꯅꯕ ꯑꯍꯜ ꯈꯔꯒ ꯆꯠꯂꯒ ꯍꯥꯏꯅꯕꯤꯔꯨꯅꯕ ꯇꯧꯕꯤꯌꯨ꯫ ꯏꯕꯦꯝꯃ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯔꯕꯔꯣ? ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯁꯥꯅꯕꯨ ꯌꯥꯔꯕꯔꯣ? ꯏꯆꯥ ꯁꯨꯅꯤꯡꯗꯕꯁꯤꯗ ꯏꯃꯥꯗꯤ ꯌꯥꯔꯛꯂꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯦ꯫
ꯍꯣꯏꯃ ꯃꯁꯥꯅ ꯌꯥꯔꯕꯅꯤ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯥꯛꯂꯕꯗꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯔꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯏꯃꯧ ꯂꯥꯛꯂꯕ ꯐꯥꯎꯕ ꯅꯪꯒꯤꯁꯨ ꯅꯤꯡꯗꯕꯗꯣ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯌꯨꯝꯕꯥꯜ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯗꯨ ꯑꯣꯏꯔꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯁꯤ ꯅꯨꯄꯥ ꯃꯆꯥ ꯍꯣꯏꯃ ꯅꯆꯥꯅꯦ ꯋꯥꯈꯜ ꯇꯥꯔꯒꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖꯅ ꯍꯧꯒꯠꯂꯛꯄꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯣꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯎꯔꯦ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯒ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ ꯏꯉꯛꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯏꯅꯝꯃ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯕꯦꯝꯃ ꯊꯥꯖ ꯅꯅꯝꯃꯁꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯃ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯤꯕꯣ ꯏꯅꯝꯃꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯧ ꯅꯨꯄꯤꯗꯨ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯥꯖ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ ꯏꯅꯝꯃꯗ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯏꯅꯝꯃꯁꯦ ꯆꯦꯡꯁꯨ ꯂꯩꯇꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯊꯥꯖꯗꯤ ꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯁꯤꯟꯅꯔꯤꯅꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯂꯩꯌꯦ ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯃꯧ ꯅꯨꯄꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯥꯅ ꯈꯪꯗꯧꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯧ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯥꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯏꯅꯝꯃ ꯁꯤ ꯈꯔꯁꯤ ꯄꯥꯏꯕꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯦꯡꯗꯨ ꯑꯩ ꯊꯤꯜꯂꯛꯂꯒꯦ ꯕꯦꯝꯃ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯇꯣꯝꯕꯤꯅ ꯕꯦꯝꯃ ꯀꯅꯥꯅꯣ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯣ ꯏꯃꯥ ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯝꯃꯗꯨꯅꯤ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦꯅ ꯁꯦꯜ ꯍꯪꯉꯝꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯉꯥꯗꯨ ꯁꯥꯎꯅꯤꯡꯅ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯤꯅ ꯁꯦꯜ ꯑꯁꯤ ꯄꯨꯈ꯭ꯔꯦ ꯅꯈꯣꯏꯅꯤꯅ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯧꯗꯣꯡ ꯑꯗꯨꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯂꯨꯔꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯒꯦ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯃꯆꯤꯟꯗ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯃꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯑꯇꯣꯝꯕ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯅꯁꯥ ꯉꯝꯅꯕ ꯁꯥꯒꯗꯕꯅꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯗꯅ ꯐꯃꯨꯡꯗ ꯅꯥꯕ ꯁꯥꯗꯣꯏꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯍꯣꯔꯦꯟ ꯉꯥꯃꯨꯛ ꯂꯩꯗꯣꯏꯅꯤ ꯅꯪ ꯑꯃꯨꯛ ꯆꯥꯅꯤꯡꯗ꯭ꯔꯣ ꯑꯇꯣꯝꯕ ꯃꯃꯥꯅ ꯉꯥꯃꯨꯛ ꯂꯩꯅꯤ ꯍꯥꯏꯕꯗꯨꯗ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯎꯄꯨꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯁꯦꯜ ꯑꯗꯨ ꯄꯨꯈ꯭ꯔꯦ ꯊꯥꯖ ꯂꯥꯛꯇꯨꯅ ꯃꯧ ꯅꯨꯄꯤꯗꯨꯗ ꯆꯦꯡ ꯈꯔ ꯄꯤꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯧ ꯑꯗꯨꯅ ꯁꯦꯜ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯁꯣꯟꯖꯩ ꯑꯩꯕꯨ ꯁꯦꯜꯗꯨ ꯑꯁꯤꯗ ꯊꯝꯂꯝꯕ ꯅꯠꯇ꯭ꯔꯅꯦ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯂꯩꯍꯧꯕꯅꯤꯗ ꯀꯔꯝꯅ ꯃꯥꯡꯂꯤꯕꯅꯣ ꯑꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯑꯍꯜ ꯈꯔ ꯎꯅꯗꯨꯅ ꯊꯥꯖ ꯍꯣꯏꯗ ꯆꯠꯅꯕ ꯍꯥꯏꯅꯔꯤ ꯊꯥꯖ ꯍꯣꯏꯔꯣꯝꯒꯤ ꯑꯍꯜꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯆꯧꯕꯒ ꯊꯥꯖꯒ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯤ ꯊꯥꯖꯅ ꯂꯥꯛꯄꯗ ꯁꯅꯥꯒꯤ ꯉꯥꯗꯨꯃꯗꯤ ꯄꯨꯔꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯧꯒꯠꯄꯤꯔꯣ ꯊꯦꯡꯉꯦ ꯃꯇꯝꯁꯤ ꯅꯨꯄꯤ ꯀꯌꯥꯝ ꯊꯦꯡꯉꯒꯦꯅꯦ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤ ꯇꯥꯕꯤꯗ꯭ꯔꯣ ꯍꯥꯟꯅꯒꯨꯝ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯇꯧꯁꯤ ꯑꯩꯅꯁꯨ ꯃꯣꯏ ꯇꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯗ ꯍꯧꯒꯠꯂꯒꯦ ꯆꯥꯛꯇꯨꯝ ꯊꯣꯡꯉꯨꯔꯣ ꯄꯥꯠꯇ ꯉꯟꯅ ꯆꯠꯅꯕ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯃꯣꯏꯇꯥ ꯁꯤꯡꯁꯦ ꯈꯤꯇ ꯈꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯍꯣꯏ ꯍꯣꯏ ꯑꯌꯤꯡꯕꯤꯅ ꯑꯆꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯇꯧꯁꯤ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯋꯥꯒꯅꯤ ꯏꯃꯥ ꯅꯆꯥ ꯋꯥꯈꯜꯗꯥꯏꯗ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯣ ꯅꯣꯡꯃꯗꯤ ꯊꯥꯖꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯜꯂꯕ ꯁꯅꯥꯒꯤ ꯉꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕꯅꯤ ꯌꯦꯡꯉꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯉꯥ ꯑꯗꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯧ ꯏꯃꯨꯡ ꯑꯁꯤ ꯋꯥꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯊꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯉꯥꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯝꯂꯕ ꯋꯥꯐꯝ ꯑꯁꯦ ꯃꯣꯏꯇꯥ ꯑꯃꯗꯤ ꯏꯃꯥꯗꯁꯨ ꯍꯥꯏꯔꯒꯦ ꯊꯥꯖꯅ ꯉꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯉꯥꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯅꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯏꯆꯥꯁꯥ ꯉꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯂꯥꯠꯆꯔꯁꯤ ꯑꯁꯨꯝꯅ
ꯁꯅꯥ ꯃꯆꯨꯒꯤ ꯉꯥꯁꯤꯕꯨ ꯏꯔꯥꯠꯆꯕꯗꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯆꯧꯕꯅ, "ꯊꯥꯖ, ꯂꯥꯎꯅꯦ ꯅꯪꯕꯨ, ꯉꯥꯁꯤ ꯏꯊꯟꯇ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯏꯇꯥ, ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ?" "ꯂꯥꯏꯅ ꯆꯥꯟꯕꯤꯔꯦꯍꯦ ꯅꯨꯄꯤ, ꯉꯥ ꯃꯌꯥꯝ ꯐꯥꯔꯦ." "ꯏꯁ, ꯏꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯤ." ꯑꯆꯧꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗꯨ ꯇꯞꯅ ꯐꯈ꯭ꯔꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯖꯒꯤ ꯃꯃꯥꯕꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯁꯤꯡꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯣꯠꯅꯕ ꯂꯦꯞꯇꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯨꯅ ꯍꯣꯠꯅꯕꯒ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫